Loyalam E-PAO tabi bakutima po hitram susmitana namitangi po pizari aham da pantabi headline. Manipur Prime Minister lakani haina ngangnariba asiga mari lenana Governor na BJP ge MLA Singh Ras Baban da kauduna ngasi mi pampang thokrai. Ken Ogi Luchingba Ken Thangi Chuchampur leba mayumda sakhangdaba singna petrol bomb langsingduna etek chathakrai. Apunba Shaktam Kangadabani Haiba wafam Constitutionda Yaode haina Aron Kipgen na phongdorakli. Pau Satona Pijari Manipur Prime Minister lakani haina ngangnariba asiga mari lenana Governor na BJP ge MLA Singh Ras Baban da kauduna ngasi mi pampang thokrai. भारत के प्राइम मिनिस्टर नरेंद्र मोदी ने सितंबर 16 नत्रगा 13 दा नोमगी खोंगचत ओइना मणिपुर लाक्तुना अहानबदा चुचांपुर थुंगलबा मतुंगदा अनिसुबा ओइना कंगलादा वांगांगनी हाइनरिबा थोरम असिगे मंगोइना ngasi मणिपुर गवर्नर अजय कुमार बलाना मेयाय तांगबल लौदुना ngasi राज भवन दा बीजेपी के एमएलए 15 गा लोइना मिफमा मपांग थोखरै Imphal gi Ras Bhavan da ngasi ayu pung 12 rom taba matamda pangthokiba mifam aduda Speaker T.A. Satyabrata Hanagi Chief Minister Nongthombam Biren Hanagi Minister Thongam Bisojit L. Susendro Y. Khemchan Dr. Sapam Ranjan Haikham Dingo amadi atai MLA 15 romna Governor ga unaduna warisana ki hari Governor na ngasi BJP MLA Singhi oina kauroliba mifam asigi maru oiba maram oigani hainaribadi Prime Minister Narendra Modi da Manipur lakani hariba asigi maramda BJP gi MLA Singna lawpham thokba thodang adu chapchana longminanaba oigani hari Thazaba yaba pau amana haribadi ngasi Governor na MLA 15 ga warisana ba aduda BJP Manipur Pradesh ki President A Sardasu sarukya ki hari Loinana Manipur langa ki Chief Secretary Security Advisor amadi DGP su mifam aduda sarukya ki hari Loinana Manipur da numit kharani ki matungda Bharat ki Prime Minister Narendra Modi lakari haina panaringi chirakta kari karamba agenda da ngasi Governor unaribano habigi wahang kaya di lakli Governor unaba aduda BJP gi naga amadi kuki MLA amata sarukya khide haina su pawgi likhun amana hari Amaromda ngasi Governor ga BJP gi MLA Singa unaba aduda kuki gi MLA taragi manungda BJP gi MLA taresu ngasi gi mifam aduda video conferencing gi khuthangda sarukya khi haina su pawgi likhun amana hari mifam adu Bharat ki Prime Minister Narendra Modi na Imphal da lakadoriba amadi Chuchampur da chakadoriba asigi matangda mabung fana thoram pangthoknabagi matangda lopham thokpa thodang adu punna longminanabagi ngasi mifam asi pangthokpani hari Ken Ogi Luchingbagi Ken Thangi Chuchampur da leba mayumda sakhangdaba singna petrol bomb langsinduna etek chathakrai Handak suspension of operation chahi amaga sangdokibagi pimpham aduga saruk yakiba Kuki militant group ama oiriba Kuki National Organization KN Ogi Luchingbagi Ken Thang Alice Calvin Hatlangi mayumda sakhangdaba singna bomb langsinduna aki akangpo halamle hari Police gi phangba pawgi matung inna haukiba September 5 gi numidang pung 10 ga minute 13 rom tarpo matamda Chuchampur district ki Chuchampur police station na konba Dorcas Road laiba Khenthang Calvin Hatlongi Yumda sakhangdaba miyosingna petrol bomb langsinduna pokhai hankibani adum oinamak thodok aduda asoka pandi amata yaukide hari kanana kari maranggi damak attack adu chatharam libano habigi chapchaba khangmangamdri police na makha tana thijinbagi thabak chathari hari KN Ogi Luchingbagi Khenthang atopa ming Calvin Hatlong tha asigi haukiba tang marida Home Ministry ga New Delhi da wari sanaduna suspension of agreement makha tana chahi amaga sandokpada yaukiba maru eba misak amani hari Apunba Shaktam Kangadabani Haiba wafam Constitutionda Yaode haina Aron Kipgen na phongdokhrai Manipur gi Apunba Shaktam Kangadabani Haiba wafam Indian Constitutionda Yaode haina kuki militant singi apunba lob ama oiriba United People's Front UPF ki spokesperson Aron Kipgen na India Today da piba interview ama phongdokhrai Mahakna haiki handakta center ka khujek pinakiba suspension of operation su agreement ta legislature yawba union territory ama Indian Constitution gi makhada semnabagi political dialogue tawnaba yamna maru oiba clause ama hapchile Akhangnaba matamgi manungda political dialogue chathaduna Indian Constitution gi makhada legislature yawba union territory ama semnabagi thorang lokhalagani September 3 da khuyek pinakiba agreement aduna mamangda chatnaramba agreement adugi mahotsele ing kumja lisingani nipan da khuyek pinakiba agreement ta Manipur gi Apunba Shaktam ngapage wafam yawrabasu handakta nongna khuyek pinakiba agreement adudadi wafam asi yawde pumnamak asigi mathakta Manipur gi territorial integrity kahendana thamgadabani haiba wafam Indian Constitution
Constitutionda Yaode haina sumahana Fondoki. In Kumja Lisingani Nipan the Kuyapina Kiba Agreementa Manipurgi Territorial Integrity ga Mari Lenana Close Ama Yahon Kiba Adu Kwaiki Chauba Aswebani Haina Paladuna Mahana Haki. Handakta Nona Kuyak Pina Kiba Agreementa Mamangi Asweba Adu Chumtokle. UPF amasung Kuki National Organization KNO gi maru aipa pandamdi to Haiba administration ama lehenabagi matangda political gi aiba waroshin ama purakpaduni atopa purup sing miyoi singna akan mamongda yaningda phongdoraklabasu Ministry of Home Affairs na michang mikhai naidaba thorang ama lokhalangibasi pukning thoganingai ni haiki Su agreement kuye pinakraba militant sing khulai thadopagi matangda mahakna haiki ing kumjali singani nipanda ahanbo oina su agreement khurek pinakiba matamda cadre singna khulai surrender tawkiba leite designated camp singda khulai sing punna thamjin khibani security ki oiba maram kharadagi tangai fadana khulai khara thamhobani Velas Volunteers Coordinating Committee na handaki agreement adu yaningda phongdorapagi matangda mahakna haiki wafam asi imung manungi oiba maramna lebak miyamda hiram asiga mari lenena wafam phongdokpa mathau tade haina su phongdokhi Paugi marak thatna Loyalam E-PAO tabiriba khudimagna channel asibu nungsibiduna like amadi subscribe tawbiduna subscriber masing hengat hanbada adom sumateng pangbiyu Kharam Wi-Fi village da su kem hongjilalabadi Chuchampur Kangpopi road thingzilagani haina phongdorakli Handak Bharat Sarkar gi Ministry of Home Affairs amasung Kuki su militants singa taunakhiba su agreement adugi matung inna Kuki militants singi Thengsat kem asi Kangpopi district ki Kangchup police station gi manung chanba Kharam Wi-Fi village da Langhai Kichoi kem haina ming thondona hongjilakna ba thorang tawribasi Foothills Naga Coordinating Committee na yaba ngamloi Naga Singi Pari Puriki Oiba Lamda Aina Yadaba Kuki Militant Group Singi Camp Asi Hongjina Bahona Batarabadi Hauzik Nagagi Pari Puriki Lam Pauduna Chatliba Kuki Singi Lifeline Oriba Chuchampur Kangpopi Road Asi Mapung Fana Thingzilagani Haina Committee Asina Thadorok Cherolamana Hari Cherolasina Makatana Haribadi Thawong Asi Foothills Naga Coordinating Committee da Ikaba Pibatanatana Naga Miyamgi Right Mapani Manipur Miyamgi Maikadegi Foothill the Ladiba Naga Community Singi Sentiment Ikai Kumnagani Haina Fongdokraga Su Agreement Review Toduna Kharam Wi-Fi Bilesta Unlawful Kuki Militant Group Singi Su Kem Hangdona Bahona Ribasi Yabangamloi Karigumba Thengsat Kem Asi Naga Singi Pari Purigi Lam Oriba Kharam Wi-Fi Bilesta Hangdopatarabadi Kuki Amasung Naga Community Anigi Marakta Chauna Inai Tanaba Habadu Tokani Karigumba Astigumba Laibak Tiba Todokshing Asi Tolopatarabadi Maduda Tolapa Afafataki Daita Pumba Manipur Sarkana Pugadabani Manipur government ki Maikadegi Foothills Naga Singi Sentiment Ikai Kumnagani Haina Fongdokiba Aduna Maram Oiraga Good Fact that Foothill Naga Coordinating Committee na Kuki Singi Matakta Chatakiba Athingba Khongjangshing Adu Handokibani Illegal Kuki Village Amata Indigenous Naga Land Owners Singi Ayaba Yauduna Lingba Yaroi Karigumba Lingba Tarabadi Madu Karigumba Amata Chingnaba Toduna Eviction Chatagani Kuki refugees Singna Naga Singda Chataba Namthaki Thawong Shingyauna Kuki militant Singna Ain Kaina Drug Putopusin Tauba Amasung Aina Yadaba Potlam Sing Lalonbagi Tabak Chathari Basing Asida Matam Kuina Khanuna Leibangamloi Haina Su Fongdorakli Lalhoba Amadi Cyber Crime the Chenaba Miyo Ani Security Force ke Kambuna Faga Kray Security Force ke Kambuna Tonga Tonga Mapam Sing the Chatagiba Search Operation da Lalhoba Ani Amadi Cyber Crime the Chenaba Miyo Ani Fagale Hari Police ki pauna hai ngarang Security Force ke Kambuna Thobal District Hospital Manaktagi Lalhoba KSCP PWZ Gilanmi Amafagale Hari Fagalaba Miyo Aduna Wangzing Awang Laika Digi Hodam Bikram Singh Alice Amuba Alice Punsiba Alice Tomtin Chahi Kuntramari Kawi Mangondagi two-wheeler Paigo Vespa Mobile Ama Sim Amafagale Hari Matam ikan Kanadana Pripaki Lalmi Amasu Masagi Mayumdagi Fare Hari Farba Miyo Aduna Wangoi PS ki Manung Chanba Haurebi Awang Laika Digi Sarung Bam Bode Singh Chahi Kuntrata Red Kawi Mongondagi mobile phone Amafagat Ki Faraba Miyo Anima Miyamdagi Namduna Sel Kongapada Chenaba Miyo Shingaktani Hari Jerak Asida Tha Asigi Mangadasu Cyber Crime Police Station ki Kambuna Tongan Miyo Shingi Minda Mulevak Accounting Hangdok Laga Aran Batam Chataba Cyber Criminal Ani Amasu Fagale Hari Faraba Singh Aduna Thobal Atopam Awang Leka Digi Khongkam Apu Singh Chahi Kuntrani Toy Amadi Thobal Wang Mataba Sorok Makhadagi Yangkhom Ombi Rasesori Leima Chahi Kuntramapan Kawi Makoi Anidegisu Mobile Phone Ahum Amadi Marilin About Jang Karasu Fagale Hari Census Tawdringeda Mitop Singh Maramda Halanko Haina MMTU na Fongdorakli
India-gi state-sing amadi Union Territory-singda mathang chahi-gi English ngani kuntaruk-tagi Manipur yauna state-singda census tawgodariba asigi mangoinana lamdam asida logi wangmada narol-dagi changsilagliba mitop-sing asi khandoktuna masagi maramda halan-ko haina MMTU na phongdorakli. Maitai Tribe Union na ngasi thadorok pachirol amada mi masing yamjadaba Maitai purupu masa kanjanaba Constitution gi ngaklok piyu. Maitai singna athubada ST lista hanjan biyu haiba hiramda top awang laikai gi miyamga punna ngasi khana nainabagi campaign pangthokrai. Chathariba campaign asi MMTU Arambai Tengol Village Volunteer amadi UFO na laikai singda chatharakpa saruk ama oina ngasi ayu pung 9 dagi pangthokibani. Chathakiba campaign aduda hauzik Manipurda Bangladesh amasung Myanmar dagi logi wangwada changsilaktuna yalhomi singda pirliba chaithing singi maramda khanani nakhi. Loinana ST lista chanpham thokpa maitai singna ngasi phawba ST lista yahonba ngamnana leiriba asigi matangda kopna khanai nakhi. Mifam asina Manipur dagi mitok khandokhi ba amadi maitai ST lista chanhanabagi fidepta punna leminana ba warep lokhi hari. PM Modi gi hatu ba Manipur gi khongchat asi matam kuina awaba nanglaba miyamda karimnaba khongchatni haina Jairam Ramesh na phongdorakli. Congress ki General Secretary Jairam Ramesh na Prime Minister Narendra Modi na Manipur gi khongchat asigi purpose karino haina hangladuna PM Modi na Manipur state supna tangi pung ahum khaktamak lakadori. PM Modi na Manipur da lakani haina hiding chirak amadi PM Modi na Manipur da laktringe gi mangjongna na Congress na PM Modi gi Manipur gi khongchat asi non visit haibadi laktabagumbani amasung insult karemnabagumani haina haidi maramdi chahi ani helaba irang asina kham thengna waraba Manipur gi praja singna PM Modi na state asida lakpina ba khorang na ngaiduna lakhibani hari. Jairam Ramesh na makata na hangli PM Modi gi Manipur gi khongchat asigi pandam karino aduga PM Modi na Manipur gi praja singna matam kuina ngairakliba asibu pung ahum khaktagi oiba khongchat asina praja singna PM Modi gi kari asasing tawba habigi wahangkaya hangli. Amaromda PM Modi gi tha asigi tarahumdoida Manipur da lakani habigi harau tayamba phongdokliba asi BJP singna peer leader sing oiduna harau tayamna ongnabagi damak simsari adubu yamna laibak thiribadi chahi ani hena irang thoktuna wariba Manipur praja singi pendaba kholau sing amadi kangkhong chairaba Manipur gi administrative structure sing asibu kari karam tawna semgatuna tungkoina tangdu leitaba amadi santi purakpagi lambi sing PM Modi ga stakeholder singa wa tanabagi matam asi supna tangi pung ahum khaktana phanggadori. Pung ahum asida Manipur gi oina anoba mayon amada puraknabagi khongthang sing karamna PM Modi ga tanaba nangadoribano haina Jairam Ramesh na mahaki account thagatpa post phongdorakli. Kuki zo singna free movement da athingba piba habisi miyambu tapna genocide tawbani haina sujata na phongdokrai. National Highway to Imphal Dimapur lambi asi free movement ohengadabani haina awang sekmai kanba nupi lup amasung imagi meira na People's Progressive Alliance Manipur gi support kaloinana sekmai bazar da jatharakiba wakat mifam ngasiga thana numit humni sujengkrai. Khongjang asida nupi chahum henmana saruk yari. Khongjang aduga mari lenana imagi meiragi convener Sujata na phongdokibada kuki khutlai paiba singda Imphal Dimapur lambida maitai sing chatok chasin tawbada athingba thamliba asi maitai singbu tapna genocide tawbagi thawongni. Hairiba thawong asi yaningde center amasung state government ki maikedagi miyamgi lifeline oriba lambi asida maitai yauna community khudingmak free movement taholagani haibagi thazaba pidriba phawba khongjang asi makhada na chathagani. Ministry of Home Affairs amasung kuki su militant singa handak nauna su agreement sign tawna khrabasu hauzik phawba Imphal Dimapur lambida maitai sing free oina chapa yadri. Thawong asi human right violation tawani. Amaromda Prime Minister Narendra Modi gi Imphal khongchat asi hidden agenda amaga loinana lakhadori bra habigi nungnangningai oi. Prime Minister gi Manipur khongchat asigi manungda Manipur gi territorial integrity asi hiram amatada akaba piroi habigi thazaba adu pigadabani haina phongdokhi. Panba yabadi sengmai bazar da chathariba wakat khongchang asida su abrogate tawgadabani terrorism gi thawong sing khudakta lepkadabani kuki militant singna national highway da lut tawbagi thawong lepkadabani national highway hangdoktuna free da chathok chasen tawba haibasi aikhoi gi right ni pakta mihat lepu proxy war lepu haina thaba placard sing sizinakhi. Paugi marak thatna Loyalam E-PAO tabiriba khudimagna channel asibu nungsibiduna like amadi subscribe tawbiduna subscriber masing hengat hanbada adom su mateng pangbiyu. Arobada maroba pau amuka hana pizari.
Manipur Prime Minister lakani haina ngangnariba asiga mari lenana Governor na BJP ge MLA sing Rajbaban da kauduna ngasi mifam pangtokhrei. KNO gi Luchingbagi Kenthangi Chuchampur da leba mayumda sakhangdaba singna petrol bomb langsinduna attack chathakhrei. Apunbagi Shaktam Kangadabani Haiba wafam Constitutionda Yaode haina Aron Kipgen na phangdorakli. Matang asida Loyalam E-PAO na namitangi pao bibil lezare tabili ba khudimako amuka haina kurumjari.